Khurumzari, SKTV News po yung biriba pumnamakpo, lutsing binataram nokjari, ahan bada maroy bapaw. Yelho furup sing na magyawa bada mating pangnaba na tungkoy na nungsinana, layminana bagi yung from oigani hay na kokomigi convener tourism at hobo na fongdokray. Lumza listing ani kun ganit hoy digi saba hokiba khongjom kaithel asi contractor amasung department na saba loiding hai na khangalaba sunga si fauba sijenaba yatana dimak lady masung paktak na cancel tawkiba indigo flight ki ticket ki send from pumnamak tha sigi tarit ki numidang kung nipan faub ni manungda passenger sing na handok na ba civil aviation ministry na khangan pray. Hauzik pau sandong na pizari. Lamdam asig yellow furup oiriva sing I masel ni haibagi wakalonda none district ki Jairong khulgi kunja sing na relief camp da changza from low river sing gi damak manama sing kaya kokomi amadi relief camp ki committee sing da khudol tamlakrei irang asina maram oiraga tongan ba relief camp sing da changza from low river lanjenari ba sing gi damak hauchong sub division gi manung chana leiba Jairong khulda fangba manama singi potlam kaya ngasi kunja sing na tengbang oina pirakhibani lamboi khongnang khong kaithel pangthokhiba tengbang potlam khusin nabagi thoram aduda saruk yakhiba kokomigi convener tourism athobana hai Jairong khulgi kunja sing na lanjinari basingi awabada mating pangbirak pasina yellow furup masel gi imar marakta hena chesinanaba mari ama thamangam lagani chingtam khaidana yellow furup sing na awana tarakpa matamna mating pangnaba sina tungkoina nungsi chana na laiminabagi yumpham ama soigani Ngasigi tengbang asi kokomi amadi IDP singi committee na tongan ba relief camp sing da yenthokani haina su tourism athopuna makhatana fongduki Yamna critical oiba matam asida aikogi hokchonggi Jairong khundagi nusiraba chininaw mayam amana IDP singna chahi ani makai hena awana kaya khangdana sabam thapam khangdana lakbasida aikogi maikai awana tark matamda ting pangpam thoi haiba wakhalon aduga loinana tamlaba polam aikogi drug load amagi changda khunda thokpa pothok mayam ama koi yum dong budigi kunmi singna angamba thokpira kanda koida mating pangnana bai dongta pubirakpa si adugi mating Hagat pa pudok chari na haiba sigumba thogo singasina lamdam asida khundaminariba yellow furup singi marakta leinariba mari singasi hena chesalhanba amana amada awana thok matamda mating pangnaba mama hakta koi none tamilongda chingdam dongkhaiba matamda tapakti miyamna chalaga mating pangba asi koi tapalomda mu awana ta kanda chingdagi lapiraga mating pangbibagi sigumba thok singasina toidana tung koinai koi nusi chanana leminaba ngamnanabagi chepa thajarodu amjari Jairong khulgi chairman Sirai Bariam Tak na fongdokhibada lamdam asig yellow furup sing asi I masal ngaktani maram aduna ikhoi amatani haibagi wakhalonda inpui furup na khundaba Jairong khulda fangba manama sing puthokna duna mafam asida mating pangmalakpani ipai pu singi haktaktagi maitei amadi inpui furup asi totna tinaraga nungsi chanana laiminarakhibani adubu Christian amasung Hindu laining lakpadagi tapna lapthokna ki habi wafum kaya ahal laman singna libiramki Irang na maram oiraga relief camp sing da changza from low river lanjinari ba sing yawabda saruk yaboina minung siga loina na angamba khara khudol tambani haina mak na makhataki thormadu da saruk yakiba Churachandpur Maite United Committee ki convener Balesho na fongdokibada Jairongi kunja sing na IDP gi awabada mating pangbirak pasimak hainingai leitana thagali makhata na soichil naw oibagi mari hena chesil handuna nungsi chana ba lamdam ama purak pangamna na bahona minasi haina mak na appeal tawki Maitegi parida hanching diramada heri haina maitai cheraubada awu yadraba maitai cheraubada puthukpa heri se Manipur kana da su leite akoi khunne ta khaktani sida supply pi base maitai cheraubada heri puthukpa se Jairong haiba chama ki khunsina to aga maitai cheraubala de asoi su hai kharawe ado maitai cheraubagi heri se asi Maitai ning thona sino ko bor khumba kun oyo haina khambi bage de heri si Manipur ko ya da chatlaga char ga khangani khoi khungi natna mahau atai su leite chairau bagi wari si an singa tu ina di bagi
ꯈꯨꯟ ꯁꯤ ꯂꯤꯔꯛꯄꯅꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤꯅ ꯆꯦꯟꯅ ꯊꯝꯂꯒ इजोरो हौकेर खुनगी चेयरमैन न चिंबा अहल लमन मयाम अमु लाक्तुना अखोई आईडीपी सिंगा अखोई अवाना तारबा सिंगा मतेंग पांगबगी अरैबा अंगम खरदंग ओरसु पीबा लाक्तुगी तम अखोई आईडीपी की मयाम सि रिप्रेजेंट तौरगा आइना हन्ना थागत फोंदोकचरी कुमजा लिसिंग अनि कुनगनी थोइदगी साबा होखिबा खोंजोम कैथल असि कंट्रैक्टर अमसुंग मरी लेंगनबा डिपार्टमेंट साबा लोरे हाइना खंगलक्लबसु ngasi fauba senaba yabagi fibamda leitriba asi lengakna meeting changbiu haina Fatherland Patriots Memorial Club khongjonggi maiketigi fongdorakle hiram asi matang da club asi ki secretary sapam olena fongdorakhibada khongjom kaithel asi matanga chunaba mongda sanana bagi dama kumja lising ani kungama thoida sidoklapa matung kumja lising ani kungani thoidagi saba hokrabasu ngasi fauba senaba yabagi fibamda leitri हिरम असिगी मतंग मरी लेनब डिपार्टमेंट दा कयारा खंगन ख्रबसु फन लेट्रे मरमतुना हौजिक सारिबा सिना लोइरे हाइना कंट्रैक्टर अमदि मरी लेनब डिपार्टमेंट खंगलकी कैथेल असि साद्रुंगी ममांगदा येखिबा ड्राइंग अदुगा यामना खेनब मोंग अमदा सारके मसिदा टॉयलेट की आउटलेट ड्रेन न चिंगबसु अमता हापते हौकिबा चही मरी रोम असि इमा इवेल सिंगना लंबी की चिदाइदा नोंजु नुंसा खाइदना पोटफम फमलगा लाक्लिबने थवाल की डेप्यूटी कलेक्टर दा आइबा चेरोल अमा पीदना वाकट पसु लेख्रे पीआर की लेंगाक असिना सोथुबदा मीटिंग चंगबिउ हाइना बाजार बोर्ड क्लब अमदि मेरा पाइबी सिंगनसु तक्सिलि हाइरि अमरोमदा हौजिक ओइरिबा खोंजोम कैथेल असि की मतंगदा मफम अदुदा पोटफम फम्बि कियाना पेनबु वफुम खरसु फोंदोकरखि अखोई खोंजोम बाजार से 2021 द सिदोक्तुना लेख्रे सिगी मतुंगदा अनोबा अमा मुक साबीरे साबीरगसु अखोई सिजनबा याबा मोंगदा सेंबी साबीद्रे मसिदगी अखोई इमा इवेंट सिंसि नुंजुन सामरक्ता कैथेंगी मसिदा फमगा सोरो मताइदा फमगा लेरे अदो होजिकी फमगा लेरिबसे अखोई सरकार ना मरी लेबा डिपार्टमेंट ना अखोई अमतंग येंगसिनबिदुना अखोई बाजार से संग यानिंगाई मोंगदा सेमजन साजिनबियो Education Beyond Boundaries haiba thimda UNESCO Group of Institution senduna Idukon Community Event haina mingthonba thorom ama mathangchi lisingani kunga taruk ki February amadagi ani fawba Imphal East ki chanungda leiba UNESCO School da pangthoklagani hari Community event asigi matang dang asi khongbanda leiba UNESCO School gi conference hall da pangthokpa pawgi mifam amada UNESCO Group of Institution gi General Manager amadi Idukon Community Event asigi convener 1000 difakna hai handak pangthokadoriba Idukon Community Event asi Manipur ihan hana pangthokadaba thoramni lamdamasta leiriba school community sing hena pangal kankhat anduna school singi marakta amaga paw fauna hanana ba pangthokadaba program gi saruk amani Event asida lamdamasta leiriba educational institution sing Manipur board amadi CBSE ki leiriba institution singi mairui sing mama mapa amadi oza sing ju saruk yagani school sing da larik lai su khakta tapi tambibagi mathakta sports amadi atai co-curricular activity sing khana naina vagaloinana mapandagi expert kaya su laktuna panel discussion chu pangthokani pangthokadoriba event asina lamdamasta leiriba school singi marakta leiriba ahoba awarapa kaya puna khangdok minagani lamdamasta leiriba school singdagi mating leiba afaba mahiroi puthokpa ngambada natana afaba khunai ama purakna na bohona bada chauna mating oigani haiki community event amoi na idu kon ko program Manipuri han boy na UNESCO Group of Institute of Power to jalaga ko na sei 2026 ki February 1 amadi 2 da UNESCO School sanung Imphal East Level School is the so program pangthok serni hayo program asi pangthok serbagi pandamdi school community si hena mapangan kalsalan ba amaga I pau phonon ba na school singsi amaga hena favor relationship ama purna aduga masigi hayo program asigi theme moina education beyond boundaries aduga singim matamda larik khakna tana ate ahenba tongan live skilling program soft skilling program ate extra curricular activities ama khajim se dakar le hai je koigi just boundary amagi question mai ta just like tamal lai nataba aduna amaga school amaga oza amaga parents ki marakta kari noi to awara pha laiba karma school ne kamai tawri karma school na tari karma phang system like tami gi haibasi hena punna khangin na namagi pandamda haru program ji theme ji education beyond boundaries ji thamjaraga school chanung Imphal East da ko sunga pakuk chargani du kon haiba program asi event asi kari damakta UNESCO Group of Institution sinjari no hai ta kadi Manipur da laiba mairusing parents mayam si
सिगी अखोगी रिलेशनशिप हाइतारे कम्युनिटी की रिलेशनशिप से याम वाटलबनिना मसी बिल्डअप पुदुम तोरका दाइतारे कोई लेमिनरी स्कूल मैम से थबो मैरोय पुथोकपदा कोई वखल चमानना हाइबदी अफबा सोसाइटी मा थबो मणिपुर मा समतपदा हाइबो प्रोग्राम असना अचौ इम्पैक्ट म पीगने हाइबगी थाजबा मगल लोइना हाइबो मसीगी प्रोग्राम असि होसिनजबनी इवेंट असि पाउ खोबिनिंग लैतारगदी अखोगी नंबर 9436842700 नत्रगा अखोगी वेबसाइट www.educon.in हाइबर्सदा विजिट तौबिरगा सागी इनरोलमेंट तौबो होइबयाय फॉर्म होइबयाय एवरीथिंग खंगनिंबा कोपा मरोसिंदो हाइबा नंबर अमदी वेबसाइटदगी खंगनिबा याबनी पाव की मरकथना तेनबा ब्रेक मतंग नोमिनसी SKTV na local operator singidamak nungairaba pau puduna lakshari high speed internet IPTV OTT yauna atai khudong saba kya piriba SKTV gi saruk ama oibiu franchise ki khuthangda mapangal kalaba connection facility leijare local cable operator ama oiduna miyamda news amasung entertainment program sing yohanbiu SKTV gi technology amasung magul leiraba service asida adumsi yawiu Akupa Marol Gidamak, mobile number 7005-259-437, Natraga 8974-209-157 da call taubiratuna khangbiba yagani. ब्रेक की मतुंग में मुतराम नोक्सरी मखाताबा पाव पिजरी थवाल फॉरेस्ट डिवीजन की मनुंग चनबा काक्सिंग फॉरेस्ट रेंज की एरियादा लेरिबा पात सिंगदा ड्राइव चथादुना लमलकी उचेक फाननबा थाकलम लांग मंगा फागत पंगमख्रे पलेल की अकोइबदा लमलकी सा असेंबा योनब्रा हाइदुना ड्राइव अमसु चथख्रे हिरम की मतंग काक्सिंग फॉरेस्ट रेंज की फंगबा पाव की मतुंगिना ngase ayu काक्सिंग फॉरेस्ट रेंज की रेंज ऑफिसर हुइड्रोम सुंदर की मीटिंग मखादा पलेल विद ऑफिस की विद ऑफिसर नामैराकपम विक्रमजित न लुचिंगदुना काक्सिंग रेंज अमदि पलेल विद ऑफिस की स्टाफ सिंगना लौसिपाट खोंजाउ द ड्राइव चथकी मदुदा लमलकी उचेक फाननबगी थाकलम मलांग अहुम फागत पंगमखी हाइरि रेंज असिगी मनुंग चन लैबा कोमनाउ पुमलेन पाट अमसुंग अरोंग नोंमाइखोंगी वेटलैंड एरिया सिंग दसुंग असि अयु वाइखोंग विद ऑफिस अमदि वांगु लमखाई विद ऑफिस की स्टाफ सिंग ड्राइव चथबदा उचेक फानब थाकलंबा लांग अनि फागत की हाइरि नाकल अमरोमदा लमलकी सा उचेक हातुना योनबगी थबक चथरे हाइबगी अकक्नबा पाव फंगबदगी काक्सिंग फॉरेस्ट रेंज अमदि पलेल विद ऑफिस की स्टाफ सिंगना पलेल एरिया की तुइसीमी आइमोल अमसुंग खंगसिम कैथेल लमलकी सा असेंबा योनब्रा हाइतुना ड्राइव चथख्रे हाइरि ngarangsu kaksing forest range ki range officer huidrom sundar na luchingduna kaksing range amadi palil bid office ki sap singaloinana range asigi vulnerable area singda patrolling chatuna lamlaki sa uchek sing puthok pusin tawbra haiduna check tawki haina su pawasina makhata ki इंडिको की कैंसल तौख्रवा फ्लाइट सिंगी टिकेट की सेंफम पुमनमक लाखलिबा तांग तरेट की नुमिदांग पुंग निपान फाउबगी मनुंगदा पैसेंजर सिंगदा हंदोकनबा मिनिस्ट्री ऑफ सिविल एविएशन इंडिको की ऑफिशियल सिंगदा खंगनख्रे लोइनना हौजिक ओइरिबा फिबम मसिदा एयरलाइन सर्विस तौरिबा सिंगना फ्लाइट की अतोंगमल हेनगतनबसु मिनिस्ट्रीना मरी लेनबा सिंगदा पौताक पीख्रे हिरम असिगी मतंगदा पीआईबी की रिपोर्ट अमना हाई हौखिबा नुमित खरनी असिदा इंडिको की फ्लाइट कया कैंसल तौखिबा अदुगी टिकेट की सेंफम पुमतमक लाखलिबा तांग तरेट की नुमिदांगी पुंग निपान फाउबगी मनुंगदा पैसेंजर सिंगदा हंदोकनबा मिनिस्ट्री ऑफ सिविल एविएशन खंगनखिबने टिकेट की सेंफम हंदोकनबा वाफम असिदा थेंगथरबा नत्रगना थवोइदबा तारबदी अथुबदा रेगुलेटरी एक्शन लौगनी हाइरे मिनिस्ट्रीना फ्लाइट कैंसल तौखिबासिना मरम ओइरगा पैसेंजर सिंगना फ्लाइट रिशेड्यूल तौरकपा मतमदा एयरलाइन सिंगना अहेनबा सेंफम लौरोइदबने हौजिक ओइरिबा फिबम असिदा एयरलाइन कंपनी खरना मरम चादबा मोंगदा फ्लाइट की अतोंगमल हेन लौरे हाइबा वाफम खंगले हिरम असिदा मिनिस्ट्रीना अखनबा मीटिंग चंगदुना चयेतनबा थोकलिबा फ्लाइट की रूट सिंगदा चनबा याबा अतोंगमल एयरलाइन सिंगना लौनबा मिनिस्ट्रीना रेगुलेटरी पावर्स चिन्नरगनी हिरम असिगा मरी लेना ऑफिशियल की ओइबा याथंग अमा एयरलाइन कंपनी सिंगना पीतुना हौजिक फ्लाइट की अतोंगमल की मतंगदा खंगनख्रे वाफम असी हौजिक सयेतनबा थोकलिंगै मनुंग असिदा चपसाना इनगदबनी हाइरे रियल टाइम डेटा की खुथांगदा मिनिस्ट्रीना फ्लाइट अतोंगमल असि कुपना यिंगसिनखिगने मिनिस्ट्रीना एयरलाइन सिंगदा खंगनखिबा अतोंगमल की चना कांगलोन अदु हेक नाथैरकपा मतमदा चुमथोकननबगी एक्शन लौखतकनी हाइनसो रिपोर्ट असिना मखा तारी
Imphal की Community Medicine Department na चथरकबा कम्युनिटी प्रोग्राम की सरुक अमोइना ngasi Yurembam awang laikai da laiba Youth Development Club की Community Hall da Health Talks saina mingthonba thoram ama pangthokre thoram adu analayeng gi khudong chaba ningthina fangdraba mafam singda hakchel ga mari leinana maruoiba wafam sing khangminna wa Rims Imphal na paikhalakba thabak thoram singi manung chana pangthokpane Community Medicine Department की Head of Department Dr. K. Santivala की meeting makada pangthokhiba thoram adu Health Educator Oidiva Megachandra Maitei Naluchinki. Ngasigi Health Talk Program Aduki Resource Person Oina Imphal West District ki District TV Officer Dr. Homendro Namarik Juma Wafum Kaya Thamki. Department Asigi Intern Singnasu Tuberculosis ki matang da presentation piki. Health Talk adu da Sarugyabala ki Singnasu free health checkup tobi ki bagaloinana urine protein namadi sugar test yaw na blood group khangdok na nabagi test tawki amadi hidak langtak sing sulem na piki. Current trends of human short story writing in Manipuri literature from 1980 onwards haive hiram da nongmagi oiba symposium among asini taipa chuthik ta leiba DIPR gi auditorium da pangthokre Laikol amasung Sahitya Academy ani na kusham naraga sinma thoramadu da Sahitya Academy New Delhi gi Manipuri Advisory Board ki member AC Netrazit Board asigi convener Rajan Toizam bamadi Laikol gi President CA Subadani na maruiba mithunglan singona sarugyaki Thoramadu Mari Lena say Subadani Fondo Kibada, Symposium Masina Nupi Ivi Singi, Fida Amadi Piragani Haina Kale, like all Nachahi Kun Mangam Farak Pagi Silver Jublegi Thoram Asida Thoram Chahi Asida Pangtokre, Madugi Paring Nine Chatarakba, Thorangi Manung Chana Symposium Asi Pangtokane, Nasidi Manipur Nupi Ibika no Monomagi Masing Hengalakle. Masigayro inana like all members sumasing Yamkalakle, like all na seminar kaya Pangtokagalo in a Tataro Kudingi. Puthokpa chefong su lep tana fongli ai bi amadi Manipuri Sahitya gi damak chahi chupna pangthok payaba thoram singsu pangthokna bo honari haike Manipuri Sahitya gi lamda nupi ai bi singna loriba thodang asi sakhang bagaloinana nupa amasung nupi ai bi singna Manipuri Sahitya chawkhatna bo hona minasi hainasu mahakna makhata ki Sahitya thak sirai pali nupi AEP singna ekoi lawjari ma thodangsi tasena hai pukungda phawjari ekoi nupa nupi animam ekoi kushamna dana ekoi imaro sahitya se sakana bolaba hai se ekoi nupi AEP singsu asubo thodang amani hai se khanjara se sida chi thodang lawjari sida sunatana ekoi ipai pusina ekoi sankhat piramba adumba sahitya mandira sida ekoi nupi sini thodang su ekoi makan ni ekoi side ke lesson mayam ma hapchen bina ekoi imaro side se safar ba ekoi bana ba hai se ekoi nupi sini su dai da ni hai se ekoi khanjai adu sunata na anova writer mayam ma ekoi anova inkhala ni nupi ei mayam ma su ekoi hoji thonani masi da mota su ei puninda su ki noise Chaliva December Thasi ki Lakliba Tangtra Umdo Masung Taramari Imphal East ki Moirang Kampuda Leiva Sisu Nisa Niketanda Pangthokani Haina Thorang Torampa School Phase 1.0 asi Hauzegoriba Manipur gi Fiba Masina Maram Oiraga Yeithokle Haidi Hiramasing Matang the School Phase 1.0 gi Media Convener na Thadrok Pacherola Manahai Phase Asida Sarugyagataba School amati official partner singa kupna khanara matungda Manipur gi Hauzeg Oiriba Fiba Asida School Phase asi Yeithokna na ba ware plobane Adumoy nambak hausi pangthok na riba school singi final exam loraba matungda school phase asi pangthok na nabagi nauna matam lepakani haina cherol asina makhata na khangalakle hausi amu state asida ngasi ki oikhiba ingasa gi pau pizari ICA Regional Center Lamphel Party ki fangba report ki matungina ngasi state asida khwaidigi ingmagi chang Celsius degree 8.9 oikhi aduga Kwaidigi Savagi Changna Celsius degree Kulumdoi Dasmik Mangani, Nungsita Yaubasing Manilgi Changna Yukta Chada, Marifutaran Hitoy Etuka, Nungtildana Chada Nifu Oiki. Aroba the Maroba pausing a Mukana Pizari.
Yellow furupsingna mana amagi awabada mating pangnabana tungkoina nungsinana leiminanabagi yumpham oigani haina ko komigi convener Christ mathobana fongdokre. Kumza lisingani kungani thoidigi saba haukiba khongjong kaithelasi contractor amasung department na saba loire haina khangalabasung asi fauba sinava yadana dumak leiri. Amasung Paktakna cancel taukiba Indigo flight ki ticket ki senfam pumnamak tha asigi taret ki numidang pung nipan fawgi manungda passenger singda handoknaba Civil Aviation Ministry na khangankrei. Matangasta bulletin asilotion jare Manipur miyamgi punsida khwaidagi hena maroiba state asigi lepak asigi amadi malemgi ipawsingi damang SKTV news bu meeting taduna leibiu kramjari.